ꯑꯩꯈꯣꯏ ꯉꯔꯥꯡ ꯇꯥꯡ 13ꯗ ꯑꯊꯧꯕꯁꯤꯡꯒꯤ ꯇꯥꯡ 16ꯗ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯗꯅ ꯔꯣꯛ ꯀꯜꯆꯔ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ 11 ꯐꯥꯔꯦ ꯕꯤ ꯈꯨꯃꯟ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯃꯁꯨꯡ ꯈꯨꯔꯨꯝꯖꯔꯤ ꯉꯔꯥꯡ 13 ꯑꯥꯒꯁ ꯄꯦꯇ꯭ꯔꯣꯏꯁ ꯗꯦ ꯑꯊꯧꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯆꯥꯟꯅꯗꯕ ꯃꯑꯣꯡꯗ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯀꯟꯁꯔꯠ ꯑꯃ ꯄꯥꯡꯊꯣꯛꯑꯕ ꯃꯇꯨꯡ ꯄꯥꯡꯊꯣꯛꯂꯤꯉꯩ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯂꯥꯡꯕ ꯈꯣꯠꯄ ꯑꯗꯒꯤ ꯗꯥꯟꯁ ꯇꯧꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯟꯁꯔꯠ ꯑꯗꯨꯕꯨ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯑꯗꯒꯤ ꯁꯔꯨꯛ ꯌꯥꯈꯤꯕ ꯕꯦꯟ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛ ꯀꯧꯈꯠꯂꯒ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯍꯟꯕꯒꯤ ꯃꯃꯤꯗꯨꯅꯤ ꯃꯌꯥꯝ ꯑꯩꯅ ꯎꯠꯆꯔꯛꯀꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯂꯣꯏꯕ ꯐꯥꯎ ꯑꯩꯈꯣꯏ ꯉꯔꯥꯡ ꯇꯥꯡ 13ꯗ ꯑꯊꯧꯕꯁꯤꯡꯒꯤ ꯇꯥꯡ 13ꯗ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯗꯅ ꯔꯣꯛ ꯀꯜꯆꯔ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ 11 ꯐꯥꯔꯦ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯦꯜ ꯑꯦꯀ꯭ꯋꯤꯁ ꯑꯣꯏꯅ ꯇꯧꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅꯦꯁꯦ ꯑꯃꯅ ꯑꯝꯐꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅꯦ ꯑꯗꯩ ꯑꯃꯅ ꯑꯣꯖꯤꯠ ꯃꯃꯤ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯤꯝꯗ ꯈꯣꯡꯕ ꯂꯥꯡꯕ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛꯀꯤ ꯇꯧꯔꯤꯕ ꯍꯦꯝꯆꯟꯗ꯭ꯔ ꯃꯈꯣꯏ ꯑꯍꯨꯝꯅꯦ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯝꯐꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯇꯃꯣꯔꯇꯟ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯐꯥꯔꯤꯁꯤ ꯑꯗꯨꯒ ꯁꯤꯅ ꯃꯣꯏ ꯃ꯭ꯌꯨꯖꯤꯛꯁꯤꯌꯥꯟ ꯀꯩꯅꯣ ꯀꯥꯡꯕꯨꯅꯦ ꯃꯈꯣꯏ ꯃꯔꯤ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛ ꯂꯨꯞꯀꯤ ꯀꯁꯇꯗꯤꯗ ꯃꯈꯣꯏ ꯂꯣꯏꯅ ꯂꯩꯔꯤ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯁꯤꯜꯂꯤꯕ ꯏꯁꯩ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤꯡꯁꯤꯅ ꯑꯣꯖꯤꯠ ꯍꯣꯏ ꯃꯣꯏ ꯍꯦꯝꯆꯟꯗ꯭ꯔ ꯍꯣꯏ ꯇꯃꯣꯔꯠꯇ ꯂꯣꯏꯅ ꯃꯣꯏꯁꯤ ꯍꯥꯏꯔꯒ ꯅꯦꯛꯄ ꯃꯣꯏ ꯂꯦꯕꯔ ꯀꯥꯡꯕꯨꯅꯦ ꯄꯨꯂꯞꯅ ꯃꯈꯣꯏ ꯃꯤ 12 ꯑꯇꯩ ꯑꯇꯣꯞꯄ ꯕꯦꯜꯁꯤꯡꯁꯨ ꯂꯣꯏꯅ ꯂꯥꯛꯅꯕ ꯑꯩꯈꯣꯏ ꯀꯧꯈ꯭ꯔꯦ ꯑꯗꯒꯤ ꯋꯥꯠꯍꯧꯔꯤꯕ ꯃꯁꯤꯅ ꯃꯊꯟꯇꯅ ꯁꯤꯗ ꯂꯩꯔꯦ ꯃꯣꯏꯁꯤ ꯉꯔꯥꯡ ꯂꯩꯕꯥꯛꯀꯤ ꯑꯗꯨꯒꯨꯝꯂꯕ ꯁꯤꯒꯤ ꯅꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯨ ꯇꯧꯗꯨꯅ ꯂꯩꯕ 13 ꯑꯥꯒꯁ ꯅꯨꯃꯤꯠꯇ ꯇꯧꯍꯩꯗꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯣꯏ ꯃꯁꯥꯅ ꯌꯥꯖꯔꯒ ꯂꯨꯞꯀꯤ ꯀꯁꯇꯗꯤꯗ ꯃꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯅ ꯂꯩꯔꯤ ꯏꯁꯩꯁꯦ ꯁꯤꯟꯕꯒꯤ ꯄꯩꯁꯥꯁꯦ ꯑꯦꯃꯥꯎꯟ ꯀꯌꯥꯅꯦꯕ ꯅꯠꯇꯦ ꯃꯣꯏꯅ ꯄꯤꯔꯛꯀꯅꯤꯅ ꯅꯣꯏ ꯉꯔꯥꯡ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯤꯡ ꯂꯩ ꯑꯗꯨ ꯄꯩꯁꯥ ꯀꯌꯥꯅꯣ ꯂꯩꯇꯦꯗ ꯑꯗꯨꯝꯕ ꯀꯔꯤꯝ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯗꯤ ꯃꯣꯏꯒꯤ ꯕꯦꯟ ꯁꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯁꯨꯃꯥꯏꯅ ꯇꯤ ꯁꯥꯔꯠ ꯃꯣꯏ ꯅꯤꯐꯨꯡꯗ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯩ ꯑꯩꯈꯣꯏ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯍꯧꯖꯤꯛ ꯇꯤꯝ ꯃꯥꯗ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯇꯤꯝ 2 ꯊꯥꯈ꯭ꯔꯦ ꯑꯁꯤ ꯐ꯭ꯂꯥꯏꯠꯇꯗꯤ ꯆꯠꯍꯜꯂꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯜꯇꯥꯐꯥꯎ ꯑꯃ ꯒꯨꯋꯥꯍꯥꯇꯤꯐꯥꯎ ꯑꯃ ꯑꯗꯒꯤ ꯉꯔꯥꯡ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯇꯥꯏꯃꯤꯡꯁꯦ ꯉꯔꯥꯡ ꯑꯦꯌꯥꯔꯄꯣꯔꯠꯇ ꯑꯩ ꯃꯣꯏ ꯇꯤꯝ ꯂꯩꯕ꯭ꯔꯦ ꯇꯧꯔꯒ ꯃꯌꯥꯝ ꯑꯗꯨꯅ ꯁꯤ ꯊꯣꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯑꯔꯥꯝꯕꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯉꯔꯥꯡꯒꯤ ꯁꯤꯜꯂꯤꯕ ꯏꯁꯩꯁꯤꯕꯨ ꯕꯦꯜꯁꯨ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯔꯤ ꯃ꯭ꯌꯨꯖꯤꯛꯁꯤꯌꯥꯟ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯕꯨ ꯐ꯭ꯔꯤꯗ ꯄꯩꯁꯥ ꯑꯝꯇ ꯄꯤꯗꯅ ꯇꯧꯕ꯭ꯔꯥꯅꯦ ꯁꯤꯕꯨ ꯇꯁꯦꯡꯃꯛꯀꯤ ꯑꯩꯈꯣꯏꯗꯒꯤꯗꯤ ꯂꯨꯄꯥ ꯄꯨꯊꯣꯛꯆꯗꯦ ꯂꯨꯄꯥ ꯂꯤꯁꯤꯡ 50 ꯄꯨꯊꯣꯛꯄꯗꯣ ꯀꯅꯥꯅꯣ ꯏꯁꯤꯡꯗꯤ ꯀꯅꯥꯝ ꯄꯨꯊꯣꯛꯇꯦꯅꯦ ꯁꯨ ꯏꯌꯥꯝꯕ ꯍꯥꯏꯕꯤꯌꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯤꯐꯝꯗ ꯀꯩꯅꯣꯅ ꯀꯥꯜꯀꯨꯂꯦꯁꯟ ꯑꯃ ꯄꯥꯊꯣꯛꯁꯦꯅ ꯑꯦꯝꯅ ꯄꯥꯊꯣꯛ 50,000 ꯂꯩꯔꯗꯤ ꯌꯥꯔꯅꯤ ꯍꯥꯏ ꯑꯗꯩꯗ ꯑꯃꯨꯔꯇꯅ ꯑꯣ ꯌꯥꯔꯤ ꯌꯥꯔꯤ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀ꯭ꯂꯥꯎꯟꯁꯨ ꯄꯩꯁꯥꯁꯨ ꯄꯨꯊꯣꯛꯕꯅꯤꯅ ꯁ꯭ꯄꯣꯟꯁꯔꯁꯦ ꯑꯃꯨꯛ ꯇꯥꯔꯛꯑꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯇꯨꯗꯁꯨ ꯍꯥꯏꯅꯔꯦ ꯍꯦꯟꯅ ꯃꯈꯥ ꯑꯆꯨꯝꯕ ꯍꯥꯏꯗ꯭ꯔꯒꯗꯤꯅꯦ ꯅꯣꯏ ꯑꯍꯨꯝ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯀꯣ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯔꯣ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯕ ꯀꯩꯅꯣ ꯇꯧꯅꯤꯡꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯅꯣꯏꯒꯤ ꯀꯩꯅꯣ ꯂꯧꯔꯒ ꯑꯩꯈꯣꯏ ꯊꯥꯗꯣꯛꯀꯦ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗꯗꯤ ꯌꯥꯎꯗꯦꯅꯦ 이벤트 너희 혼나 맨 플라닝 호스트 올라야 돼. 마이크 마디 사이로 넘기고 하지 너희나. 너희 혼나. 하이드라도 좀 풀었거니예. 응.
ꯅꯠꯇ꯭ꯔ ꯑꯩꯗꯤ ꯁꯤ ꯕꯦꯟꯗ ꯁꯤꯟꯅꯒꯤ ꯃꯣꯏꯁꯨ ꯐꯥꯎꯅꯔꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥꯕ ꯁꯣꯝ ꯍꯦꯝꯆꯟꯗ꯭ꯔꯗꯤ ꯈꯪꯕꯤꯗꯕ꯭ꯔꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯥꯔ ꯑꯩ ꯍꯥꯟꯅ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯗꯤ ꯏꯁꯩ ꯇꯧꯕꯅꯤꯅ ꯑꯩꯒꯤ ꯏꯁꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯒꯤ ꯅꯠꯇꯦ ꯑꯩ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤꯗ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯊꯣꯔꯛꯀꯅꯨ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ ꯍꯪꯕꯤꯕ ꯁꯔꯨ ꯑꯗꯗꯤ ꯅꯪꯒꯤ ꯕꯦꯟ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯑꯦꯟꯇꯤ ꯀ꯭ꯂꯣꯛꯋꯥꯏꯁ ꯍꯥ ꯑꯦꯟꯇꯤ ꯀ꯭ꯂꯣꯛꯋꯥꯏꯁ ꯑꯦꯟꯇꯤ ꯀ꯭ꯂꯣꯛꯋꯥꯏꯁ ꯀꯣ ꯑꯦꯟꯇꯤ ꯀ꯭ꯂꯣꯛꯋꯥꯏꯁꯀꯤ ꯕꯤꯍꯥꯞꯇ ꯍꯥꯏꯔꯤꯕ ꯕꯦꯟ ꯑꯇꯩ ꯈꯔ ꯍꯥꯏꯕ ꯑꯦꯟꯇꯤ ꯀ꯭ꯂꯣꯛꯋꯥꯏꯁꯅ ꯍꯥꯏꯁꯤꯗ ꯁ꯭ꯀ꯭ꯋꯦꯔꯒ ꯀꯩꯅꯣꯒ ꯀꯣꯔꯤꯗꯣꯒ ꯒꯣꯔꯦꯟꯗꯣꯀ ꯑꯅꯤꯁꯦ ꯍꯥꯏꯈꯤ ꯍꯣꯏ ꯑꯗꯒꯤ ꯌꯥꯔꯦ ꯅꯪ ꯋꯥ ꯉꯥꯡꯀꯅꯨꯀꯣ ꯀꯩꯅꯣꯅꯤ ꯁꯦ ꯃꯦꯗꯤꯌꯥꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯀꯣ ꯑꯣꯖꯦ ꯅꯪꯅ ꯍꯥꯏꯈꯤꯕ ꯕꯦꯟ ꯃꯃꯤꯡ ꯍꯥꯏ ꯗꯤꯅꯔꯒꯤ ꯃꯆꯥꯒꯤ ꯀꯩꯅꯣ ꯑꯩꯒꯗꯤ ꯄꯥꯎ ꯃꯥꯏꯕꯦꯟꯗꯤ ꯀꯔꯤꯕ ꯑꯩ ꯈꯪꯗꯤ ꯀꯔꯤꯕ ꯃꯃꯤꯡꯗꯣ ꯗꯤꯅꯩ ꯃꯆꯥ ꯍꯥꯏ ꯀꯅꯥ ꯅꯠꯇꯦ ꯑꯩꯒꯤ ꯏꯗꯤꯇꯔꯒꯤ ꯃꯆꯥ ꯇꯤꯡꯇꯤꯡ ꯃꯣꯏꯒꯤ ꯆꯠꯄꯦꯟꯁꯦ ꯑꯩꯅꯗꯤ ꯕꯦꯟ ꯃꯃꯤꯡꯗꯁꯨ ꯚꯥꯏꯗ ꯄꯨꯔ ꯀꯩꯅꯣꯗꯨ ꯏꯅꯣꯁꯦꯟ ꯑꯥꯏꯒꯤꯁꯦ ꯀꯅꯥꯅ ꯄꯥꯎ ꯄꯤꯔꯛꯑꯦꯕ ꯑꯣꯜ ꯗ ꯒ꯭ꯔꯦꯠ ꯑꯣꯏꯗꯣꯏꯔꯣ ꯍꯥ ꯏꯅꯣꯁꯦꯟ ꯑꯥꯏ ꯀꯥꯡꯕꯨ ꯅꯣꯏꯁꯦ ꯀꯅꯥꯒꯤ ꯕꯤꯍꯥꯞꯇ ꯄꯤꯔꯛꯏ ꯐꯣꯟ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯄꯄꯥꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯒ ꯄꯥꯔꯇꯤꯒꯤꯅꯦꯗꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯒ ꯈꯪꯉꯝꯃꯦꯕ ꯄꯥꯔꯇꯤꯒꯤꯅꯦ ꯏꯁꯩ ꯀꯩ ꯌꯥꯎ ꯍꯥꯏꯔꯛꯄ ꯏꯁꯩ ꯂꯩꯕꯩ ꯈꯣꯠꯄꯩ ꯑꯗꯨꯃꯥꯏꯅ ꯄꯥꯛꯇꯦ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯗꯦꯗ ꯏꯁꯩ ꯄꯥꯔꯇꯤꯒꯤꯅꯦ ꯍꯥꯏꯔꯦ ꯀꯔꯤ ꯄꯥꯔꯇꯤ ꯍꯥꯏꯔꯦ ꯑꯗꯨ ꯍꯥꯏꯔꯗꯤ ꯃꯃꯤꯡꯁꯨ ꯍꯥꯏꯗꯣꯔꯛꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯕꯕꯥꯗ ꯑꯩꯅ ꯍꯪꯕꯅꯦꯕ ꯑꯁꯨꯃꯥꯏꯅ ꯕꯕꯥꯁꯨ ꯈꯪꯉꯦ ꯍꯥꯏ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯍꯧꯖꯤꯛꯁꯨ ꯀꯩꯅꯣꯒꯤ ꯁꯤ ꯄꯥꯝꯕꯩꯒꯤ ꯁꯦꯅꯤꯌꯔ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛꯁꯨ ꯏꯕꯣꯝꯆꯥ ꯀꯧꯕꯅꯦ ꯀꯀꯥ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯣꯏꯅ ꯄꯨꯜꯂꯦꯕ ꯑꯗꯨꯒ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯖꯜꯂꯨꯗ꯭ꯔꯦ ꯏꯁꯩ ꯁꯛꯄꯤꯌꯣ ꯍꯥꯏꯕ ꯑꯗꯨꯝ ꯑꯩꯁꯨ ꯃꯇꯥꯡꯗꯨꯗ ꯆꯤꯡꯉꯤꯕꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯃꯤ ꯇꯤꯚꯤꯒꯤ ꯀꯣꯜꯁꯦ ꯂꯥꯛꯄꯅꯦꯕ ꯑꯗꯨꯒ ꯑꯣꯀꯦ ꯏꯅꯣꯁꯦꯟ ꯑꯥꯏꯁꯤ ꯃꯃꯤ ꯇꯤꯚꯤꯒꯤ ꯕꯦꯟ ꯂꯩꯕ꯭ꯔꯥ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯈ꯭ꯔꯦ ꯀꯟꯐꯥꯔꯃꯦꯁꯟ ꯇꯧꯕꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯃꯤ ꯇꯤꯚꯤꯅꯀꯣ ꯑꯥ ꯃꯃꯤ ꯇꯤꯚꯤꯅ ꯍꯥꯏꯔꯦ ꯂꯩꯄꯨꯡꯒꯤꯁꯤꯗꯤ ꯀꯅꯥꯅ ꯍꯥꯏ ꯁꯥꯔ ꯄꯨꯡꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯂꯩꯄꯨꯡꯒꯤꯁꯤ ꯅꯪꯅ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯗꯦ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯇꯥ ꯆꯨꯝꯅ ꯂꯩꯄꯨꯡꯁꯦ ꯍꯥꯏꯌꯦꯅ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯕꯤꯌꯨ ꯍꯥꯏꯔꯛꯑꯦ ꯑꯗ ꯑꯩꯗꯤ ꯀꯅꯥꯅꯣ ꯀꯩꯅꯣꯁꯨ ꯑꯝꯇ ꯈꯪꯗꯦ ꯁꯤ ꯐꯥꯎꯗꯤ ꯐꯥꯎꯅꯔꯨꯕ꯭ꯔꯕ ꯑꯆꯧꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯗꯤ ꯑꯣꯀꯦ ꯌꯥꯔꯤ ꯌꯥꯔꯤ ꯁꯪꯁꯤꯀꯣ ꯅꯪꯁꯦ ꯑꯦꯟꯇꯤ ꯀ꯭ꯂꯣꯛꯋꯥꯏꯁ ꯍꯥꯏꯕꯀꯣ ꯍꯥ ꯑꯍꯣꯏ ꯁꯥꯔ ꯗꯦꯟ ꯕꯤꯒꯅꯦꯁꯁꯤ ꯀꯅꯥꯅ ꯍꯥꯏ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯪꯖꯗ꯭ꯔꯦ ꯁꯥꯔ ꯕꯤꯒꯅꯦꯁ ꯕꯦꯟꯁꯤ ꯏꯁꯩ ꯀꯩꯅꯣ ꯏꯅꯣꯁꯦꯟ ꯑꯥꯏ ꯀꯥꯡꯕꯨ ꯏꯚꯦꯟꯇꯨꯗ ꯌꯥꯎꯏꯀꯣ ꯕꯤꯒꯅꯦꯁ ꯌꯥꯎꯕ꯭ꯔꯣ ꯃꯣꯏꯁꯤ ꯀꯅꯥꯅ ꯍꯥꯏꯕꯅꯣ ꯅꯣꯏ ꯑꯍꯨꯝꯗꯒꯤ ꯅꯔꯣꯟ ꯁꯦꯡꯉꯣ ꯕꯤꯒꯅꯦꯁ ꯀꯅꯥꯅ ꯍꯥꯏꯒꯦ ꯑꯃꯨ ꯑꯃꯨꯛ ꯂꯥꯛꯑꯀꯥꯟꯗ ꯈꯪꯖꯩ ꯁꯥꯔ ꯑꯃꯨꯒꯤ ꯅꯝꯕꯔꯁꯤ ꯀꯅꯥꯅ ꯂꯧꯔꯤꯁꯦ